ngase yu phong ki tuan tuan Manipuri si phong sing digi maru oi be I pau sing khonga charaga Manipur top channel gi meke digi myam na thamsigi ahan mar maru oi ba pau moina ten tak na headlines on thamjaragi lamai thawgi pharaba miyoi mang ki bapumbagi teksa pu honana barul sanhan khre weightlifter Mirabai Sanu da lupa lakh tara pinaba cabinet na warep lo khre cabinet na yakhiba sing myam da ten tak na pijagi Manipur Forest Rule 1971 mutalaga nauna semba Manipur Forest Rule 2021 sana hanana ba warep lokhi ani so point da Tokyo Olympics Games ta saru yagadabi weightlifter Saikom Mirabai da pukning thogat point lupa lakh tara pi bada yana khre ohum suba point da lam leiba yonba gi register tawbada thamlamba athingba kom thokpa yana khre amaromda Greater Imphal Ring Road semba da sokadaba lam mapu singdagi hakthingna CLP raga laiba madi athubada thabak hohanba megawatt cham gi solar project sana ba lampi bada yana khre MLA laitaba constituency singi local area development phanga madi lainaba sing DC ki khuthangda pangthokpa lagani laikhidraba inspector Premchan gi manau nupa da SI gi post piragani fishery department gi makhada laiba ngayok farm sing PPP mot salai ragani Tribal colony da laiba government quarter semjilagani New Delhi gi Dorkada ahum supa Manipur bawan ama saragani Manipur Forest Rule 1971 muthalaga Manipur umangi lam kanana ba hiana kanchin ba nawu rule amana mot chilaga sana hanana ba Manipur linga ki cabinet mi pham aya pa pi khre anabu rule sigi matang rule thugai ba mi sing lupa lising yang khai phaw fine thian hana ba yauna umangi lam mahan takhan ba da sina ba sing amang ata punamak makhoi digi mamal Khomgatpa yauri amasum Tokyo Olympics ki qualify oikraba weightlifter Mirabai Isanubu pukning thogat poine lupa lakh tara gi senpham incentive oina pinaba ngasi gi cabinet mi phamna warep lokre hainasu pausna mek singna pali atopa pau khrana barak thong ya khidre lambi da gari panduna lairakpa numit humni sukre Imphal Jiribam lambi gi barak thong ya dabadagi Jiribam lom dagi lakpa pot thanna yawba truck kaya amadi Imphal dagi Jiribam lom na sakhiba truck sing thong ya dabana maram weraga lambi da panduna lairakpa numit humni sure hainasu paksi isna phungdorakli atopa pawamana Manipur dagi ama yawna crore taragani thoigi draka kona na fare Manipur dagi mitai musa ama amadi Tamil Nadu yawna drak lalon mi ohum lupa crore taragani thoi rom gi mayai ka draka kona na Assam gi Karbi along district police na fare paw sin hai phara basing adu di Tamil Nupi ani Lasami di Panjabiram amadi Manipur dagi mitai masa khoirong basanda ko bamiyo yamani makhoi humdagi malem gi kaithel lupa crore taragani thoi rom gi oigadaba mayai ka badra kilogram ohum fangne hanis pali atopa pawamana Manipur G5 spectrum gi trial satharagani CS 5G technology natragana lifty generation spectrum hairaga khangnaba mobile network ki anawa technology asi athubu matamda state asida trial satharagani haina Manipur gi chief secretary Dr. Rajesh Kumar na phongdokre wafam asi the Association of Commerce Industries ASSOC HAM na sinduna thasigi kungani thoida online gi khutana pangdokiba Manipur the land of emerging opportunities haina mingthon ba nomi goiba khana naina bagi tharomda phongdokibane amaromda Moreda miyoani dang vaccine kapkhre Tenopal district ki manung sanma border town Moreda sahi taragani pan mathakta leiba covid vaccine kapthriba miyoy sing primary health center Moreda puduna hida kapthoknaba doctor singna bap ta hankhrabasu miyoani khak hida kapanatana ataidi hida kapu haiba yakhidre amaromdana covid-19 delta plus variant asi anaba miyoy amadigi atopada khudakta sandokpa ngami Malem gi oina ahan boina leba sita thina khra bahana gi covid-19 gi delta variant adudigi mutation thoktuna hena sathibigi magun cheli hariba delta plus variant asi anaba miyoi sing amaga face mask uptana hek nakna rubada khudakta sandokpa ngami haina All India Institute of Medical Science AIMS ki director Radip Guleriana section world thamkhre atopa pawamanamu MSPDCL na nama hidinga da yadraga potma thongalaga setkadaure sinmi sanirom gi EPF ki lupa crore ahumlom pidrabadi legal action mayunagadaure government ki full fledged regular employees sing nataba corporation natragana
institutionꯁꯤꯡꯗ ꯂꯩꯕ employeesꯤꯡꯒꯤ ꯃꯁꯤꯡ 10ꯗꯒꯤ ꯍꯦꯜꯂꯕꯗꯤ employees providence fund EPF social security sungsoi soidana yauhangadabani haidana government of India gi Ministry of Labor and Employment gi makhada laribe employees providence fund organization EPF o Act 1952 gi provision singna haijarabasu matamamada electricity natragana power department hairambadagi haujingna Manipur State Power Distribution Company Limited MSPDCL own kraba company asina matam sana company asigi employees singidama EPF ki matangna paikat pham thokpa thabak sing paikat haudabadagi corporation asigi apunbe employees ani henwigi panel Dimax oina saurana lupa crore ahum hena thiraba yana leire haina supali atopa pawamana NE state singda June 23 fawba nong kan sugani awang nongpok state singda yumsagesa numitegi hawra numit mangani subna haibade June 23 fawba nong kan sugani haina India Meteorological Department IMD na prediction pikre yumsagesa gi weather report amada IMD na hai Sikkim Assam Meghalaya Nagaland Manipur Mizoram amasum Tripura gi mpham kayada June 23 da nong kan sugani IMD na Sikkim Assam Meghalaya Nagaland Manipur Mizoram amasum Tripura gi mafam kya akhak araw yawba nonglei nungsit silapa yai haina su prediction pikre atopa pawamana lin masa kunganipan ole thadokragani PFA Manipur gi lamlaki sa usiki yai phana ba lokhat pathabak singi manungda ahan bo oigedaba mawongda sayok sangda lin masa kunganipan ole marum nifugu humdoi konmara kunganipan olaga taraga manga amadi Mabani haina People for Animal PFA Manipur gi managing 3TL Bishorjina thokpa sirol amana su phungdorakli marak thana state sigi wangmra thokpa pawama arana paw sandolu bi damang mahiroi ama sahi mari gi fatok pikre Egyptian court amana haukiba leba pokpa numita University mahiroi ama bo arana paw sandu I haibi gi damak sahi mari jail gi fatok pikre hari Vienna da laiba Central European University amada master gi thakta mahi tamliba mahiroi Ahmad Samirna aranba paw sandu I amadi lalhauba group amaga mari lainei haibigi maral da hokiba February gi thada Egypt authority singna mahak phajin gibane adumoinama mahakna sandokhi hairiba aranba paw amadi mahakna yawi hairiba terrorist organization adugi matangna di authority singna wafam amata phongdokpa laikhidri haini supali atopa pawamana chairperson gi famdagi terminate tawgadabani mainam binatona Manipur State Commission for Women's ki thawhek pairakpadagi thawdok kayada commission gi mingda power lan sijanabagi thawong sing chathari maramaduna post asidagi binota terminate tawbagi matam sapsari haina youth forum for protection of human right na thadorakpa sirol amana hairi Sirol asina makhatana hairibana handakta High Court of Manipur State Women Commission gi case number 42 of 2021 suspend tawkiba aduna chairperson asina power lana sijinai haibadu mayek sengna khangle haukiba sai English ngani taraga mapan gi November 13 ta chairperson Binoton amadi Shekmai OC Kirana Rebeka Kauba Nupi amada Hatkani hani ki handuna divorce ki did sign ta hon ki badu aini yada pa thawoni loinana Manipur State Commission for Women gi power of function gi W gi wang madani masiga mari leinana forum masina sai adumaki December 3 minister amadi Manipur governor da Benota asi commission gi chairperson gi famdagi terminate tawnaba official communication ama khangan ki balaire Benota na nupi singi yaifanabigi mayok ta hanjina madi atamna thawong kya sa tharibisi kandem tawi maramaduna se minister amasum governor na Benota asi commission gi chairperson gi famdagi khudakta terminate ogadabane so hairi atopa pawamana kaksing gi DC office ta sing PU haina thomjin khre thawal DC na sing suna pidrabadi action lawgani warning tokre Kaksing gi DC office ta mai kai edom gi yam laban pi sing na makhoi gi PM GKAY gi phangpham thokpa sing suna piu makhoi gi hak mat pi gano napsa gi card holder sing da sing suna piu sing suna pi dabdegi mayok ta me kun ngam panama sum June tara da wakat chirol pisin khrabasu thabak oina onthok te haina khulaw kya su laukhi marak sida Thabal district DC rangnamai rang Peter na ngasi thokiba order amagi matung ina Thabal district ki oina fair price shop khudimagna
PMGKAY amasung napsagi sing ration card holder sing suna pinaba khankhre PMGKAY gi sing adu AAY amasung PI size yauna napsagi card holder sing thagi oina beneficiary amamamna sing kg manga lemna pigadabani AAY gi ration card holder sing na kg da lupa ahum gi sangda sing kg kunthraga manga aduga PH ki oina su sing kg da lupa ahum gi sangda ration card holder sing da thagi oina beneficiary da napsagi sing kg manga pigadabani hairiba order sigi mari lenaba singna ngakna sakadabani karigumba fair price agency singna PGS ki norms amasum guidelines sing asi indaba tarabade makhatana order thoktuna license cancel toba yauna logi matung ina FIR launch tawgani haina sfungdokre atopa pawamana Imphal Torel da asiba haksang ama tawtharakhre ngarang numidang wairam pung 3 minute kulom taba matamna Imphal Torel gi komla khong mayai lekai manakta nupa magi asiba haksang tawtharakhre thawdo asigi matana numidang wairam pung 3 makhai taba matamna mayang Imphal Police ta telephone gi khuthangna paw pirakhibani haina mayang Imphal Police ki ayona thadorakpa sirol amana hairi Serol asina makhatari bedi Imphal Torel da sina tawtharkiba miyoy adu sahi yankhai manga dagi humpu phawbagi lenga oigani mak mataw karamna sikhibano haiba sapsaba khangmangamdri laikhidraba miyoy si saurangna fit 5.5 wangi kusumui masapai masamuraga teli mamai koidanai khadangda koi angau bahawi sahi yankhai manga dagi na humpu phawbagi lenga oigani miyoy si ot masugi t-shirt ama lili amuba masugi long pen ama seli hauju phawgi oina miyoy sigi masak maming khangmangamdre iramasi matangna makhata na thijinana ba police station asida sumoto case ma lakhale asi baksang adu masak khangdokna bagi dam rims ki mirel sangda thamkhre asi baksang si thasi ki kunga terer ki ayuk pung tara phawgi manungda claim taroktrabadi hauno bi matung ina dispose torakani so hairi aten pawma performance yenglaga class 12 ki parikha phal laukthokpada yaningda leirabadi optional parikha ama pangthoklagani India government ki akan miyang makhada Central Board of Secondary Education CBSE na lawa sahi sigi class 12 ki parikha phal mairoi singna mamangi sahi ahumda thamkhiba performance ki record natraga mamangi class 10 gi competitive exam da laikhiba assessment gi matungina laukthokpada pendaba yaningda leirakpa tarabadi tonganba optional parikha ama pangthoklagani haina agency gi pawna su hairi losilakpoina to pawmana sengdoksaba ngarang June 19 gi naharol thaudang pauksi gi ahum suba lamaida lana paw sandokpa yaningde senabasing action lokhatpiu haina hapsakhiba pawdugi last second paragraph ki mapan suba line da naubina sauduna mayambagi nongmedu mullaga angang singadu tanabani haina fongdokhibadu Seranana sakhibane manaw nupa naubina nongmai pairaga tanakhiba leiti haina EVM sagi luenabi naubigina mataima yumkhaibam ongbi premilana singdorakli naubina mayambagi asokpagi phibam ina punga ngangbadu ubadagi sauningduna angangsing adubudi tanakhi adubu nongmai pairaga tanakhibadi leiti wari asum mathang libada samjinabadagi ni haina su samthorakli Sengdoksaribi Yumkhaibam Premila Devi, wife of Yumkhaibam Ibomsa Kurai Ningthobung Laikai hence Tame Dugamiam Hausikunadi Matang Solution Duga Patoksa keep the Sur Kibalan keep yours Mamma Pigin and we boxing up the Pizarake, Miamna Hibi Matung in a Pauxi, Miamna Tintak Pizza. Mayamgi Apama Motsuk Fundo Piramohina Tamzari and thank you.